Houzik Lairiba Manipur gi Fibam Masina Maram Warga Census Pangthokpada Apanba Laire Field Tawba Yadre Haina Matam Khara Yaithokla Haibagi Center da recommend Tawba Yai Haina Hanagi Senior Advocate Khaide Manina Phongdokpa Habadi Aikogi Manipur da Houzik Lairiba Fibam Masina Maram Warga State Government na interim order ama thokpa yai haba wafam dunuza maki wafam sida di kari habini yai madu thoina aruba ponate aiko assembly na resolution loba yai Manipur gi cabinet phamba yai cabinet na ware bama loba yai masi tawba yaroi aduna masi khara yaithokpi oina center da haibada kaimta madu problem nate haiba yadaba sulai leite ba haibadu taba tadaba duna there's a different thing natra aduga aikoina haiba potu gi justification di phajana piba tare maram leitana hete yaitho haibadi yaroi ba maram di census amna seriously loba India government ki maru oiba program amane haba ana hajigumba yamna maru oigraba tawdaba yadraba program amasi aikoina hete yaithokpiro mayam khara irang tawre hairagadi yara oiba adubu tawre ibasi irang si sumaina tawrakpani wari si sini madugi background ama government ki yamna kari haitare concrete oiba aduga madu data da phajana based oba government ki kari haitare with proper justification warep ama lauraga government center da haiba kanda adum yai madu nahana hairam bayai haibagi di hariba adubu phare nahawai haihogre haire hojiksu dum haibe ai aduna hariba sidi aikoi gi advocate ko khaide mani na hariba do yadaba poti natte aduna any aikoi na government na warep ama lauraga madu center da khangan ba haibe se yamna tangai phadaba pochu oyaba atobudabo aikoi na pamjabadi pahai da haiba nataba proper justification piba adu pame ba na government ki thabak si tasengbadi transparency na mayam na haina bato aikoi gi government se transparency se kaya laitaba male maje matang khare de di aikoi pura transparent oi besu yade government ki function ji angakpani government ki secrecy khare su thamdaba yade aduna tongamba mo oiraga aikoi gi khara transparent leina miyam khangna tawba yaba thabak sing du di miyam khangna tawraga di miyam ga government ka gi marakta thajana daba ama leiri base khara di masi kon bangam gane na khali aduna madugum badu government na tawba yai adubo adu karigi tawdrino haibadudi aikoi khangdre aduga madu tawbada ai kaishu kaiba leite khale Thakachari oja loishalakpadam tanga lakchakige aikoigi Impal National Highway number 37 da chaliba driver sing de SP jiribam na maram oiduna miyot minai chathai haiba maral siraduna mahak lauthokna na badi man changsilamba steering thadokpagi khongjang driver sing da amuk hana otna helaro haiba koi chief minister amasung DGP na thajaba pirakpadagi handokra ba wafam sina oja lakchaning ba wafam dadi aikoi mamang da National Highway 37 sida aikoigi tongan tongan ba driver sing da awaba thengna kiba mayamam aikoi ipaw sing da thengna ba aduga National Highway sing sida ikoi blockade amasung counter blockade na chingbagi awaba phibam ke amasu leigrabani koi mamangda adugi chaitheng na haiba tari blockade amasung counter blockade na piba chaitheng ke amasu koi praja miyam na adumak thengna kiba awaba mayam leire bagi marak sida ikoi amuk SP jiribam sina chathai hairiba thawong ase sumaina lakpase kari haibini hojikpudi yasena kre haiba wafambudi leiri ado sumaina thoglakpasida kari haibini oza hoi hoi yasanna hi badu bidi yamna nungai ba pa oire ko yasanna ba oisanu aduga afaba ma laksanu aduga national highway sing sida aikoi gi disturbance mayam ama thoiba masida driver sing sina thengnari ba awaba khudong chada ba masigi di haidna kanadre koi kayaraksu hanna khanagre nainagre adu tauna highway sing sida leiri ba si aikoi hojik phawda illegal extortion haigadra aina yadamo do paisa khomba adagi phuba tauba disturbance angak po pangna leire हारिबसे आइना याबा थब अमत नते अदुना मधु nga kadaba ngasai gi sarkar duna adagi sarkar gi agency ni ngasai leiriba police mayam leiriba DGP SP mayam leiri sina tawgadaba ne hariba aduna masi ekhoi gi highway sing sida masigumba se tawraktabasi matam yam koire aduna masigi disturbance mayam ama thoibasi aikoina hanna so haidna lai sarkar na mari leina bo authority na masimadi yamna seriously lawhaning ba poneba aduda amu driver sing hanna na awaba tarba driver sing to da moigi protection phajana pibi roi adu tawroi gaina haiba aikhoi gi government ki police ki personnel sing haiba tare ne madu tohaning ge aduga aikhoi gi driver sing ki security se matik chana pibi gadabani aduga highway sing sida aikoi gi chathok chachin se phajana ningthina tawhan gadabani masi sarkar gi khwaide gi maru oiba aikoi gi thabak sing gi manung da priority number 1 da legada port amane adu aikoi sarkar si aide huji ki policy wa te mama gi su ko kuire masi tawrei bese itau tawde adu kari gi ngamdrino khangde aduna masida
ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯄꯤꯍꯟꯅꯤꯡꯗꯦ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐ ꯂꯥꯏꯟꯅꯦꯕ ꯃꯁꯤꯗ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯨꯔꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯗꯨ ꯐꯖꯅ ꯃꯁꯤꯃꯗꯤ ꯉꯥꯛ ꯁꯦꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯇꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪꯗꯣ ꯍꯟꯗꯣꯛꯑꯅꯤ ꯀ ꯍꯥꯏꯕꯗꯨꯗꯗꯤ ꯑꯩꯈꯣꯏ ꯄꯣꯠꯇꯨ ꯈꯔꯗꯤ ꯐꯔꯛꯑꯦꯀꯣ ꯑꯗꯨꯅ ꯃꯗꯨ ꯃꯇꯨꯡꯗꯁꯨ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯐꯔꯗꯔ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯊꯣꯔꯛꯇꯅꯕꯁꯦ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯃꯗꯨꯗꯤ ꯚꯤꯖꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤꯁꯦ ꯈꯨꯗꯛꯀꯤ ꯍꯦꯛꯇ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯑꯦꯛꯁꯤꯖꯦꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯈꯨꯗꯛꯀꯤ ꯇꯉꯥꯏꯐꯗꯕꯗꯨꯗꯒꯤ ꯇꯧꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯁꯥꯡꯅ ꯇꯧꯔꯒ ꯈꯜꯂꯒ ꯃꯁꯤ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯇꯧꯒꯗꯕꯅꯦꯕ ꯃꯗꯨ ꯇꯧꯍꯟꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ